India na ningkha tamlaba matung pangthokhibra Englishing amaga chamapan yankhai mathoigi NRC adu Manipur da su pangthokhibra haibase achauba wahang ama oire karigumba NRC asi pangthokhi hairabadi madugi chapchaba document leibra haina Lok Sabha gi MP Dr. Angom Chabimol akoijamna phongdokhre wafam asi All Manipur Bar Association na sinduna Palace Gate laiba Manipur State Film Development Society MSFDS ta pangthokhibra sensitization on NRC haiba thoram da saruk yaraduna MP asina phongdokhibani thoram maduda guest of honor oikiba Dr. Angom Chabimol akoijamna hai hojik state asida leiriba miyamna Manipur da athuba matamda NRC update tawgadabani haiba demand tawduna khongjang kaya leptana changsille loinana Englishing amaga chamapan yankhai mathoigi NRC da yumpham moiraga NRC update tawgadabani hainasu miyamna lauri luribadi state asida Englishing amaga chamapan yankhai mathoida NRC pangthokhibra haibasi achauba wahang amani NRC ga mari leinana thakhiba RTI amagi paukhum matungina Englishing amaga chamapan yankhai mathoida state asida NRC pangthokhiba leite hairi masigi mathakta Englishing amaga chamapan yankhai dagi lising amaga chamapan yankhai mathoi phawgi matamda Union Minister of Home Affairs oiramba Chakravati Raja Gopal Sarina census ki matangda message pirakpada census ka loinana NRC pangthokani haibasi pankiba leite adubu matam maduda Assam gi Chief Minister oiramba Vishnu Ram Medina irakhiba chedadi census ka loinana NRC tawgadabani haina panba yauri NRC asi pangthokpagi document thigalubada amatta thengnadri mahakna makhata na hai karigumba Manipur da NRC pangthoi haibasi makhalani thokna yengba yai NRC pangthoklabasu madugi document adu manghankhiba natraga tawkhidaba oigani Manipur da NRC tawba yamna maru oribasi handak lamdam asigi yelhomi singe phangpham thokpa hak sing mitop sing na soidana munkragani loinana aikhoigi political right amadi social rights sing sumangselakani Indian Constitution gi matungina mitop mian cha sing khandoktuna deport tawa yai haina leiri aikhoigi leiriba porous border sing dagi mitop kaya leptana sangselakle haibasu mayekna taraga leirabani mitop sing khandoknaba NRC tawgadabani haina demand tawriba sida Englishing amaga chamapan yankhai mathoigi NRC pangthokhiba leite haibana maram oiraga aikoi matau karamna NRC update tawgani nahonana amuk NRC tawgadawribra masigi legal data karida yumpham oigani India gi oina ihan hanba oina Lok Sabha gi mikhal pangthokhiba amadi ani suba oina pangthokhibagi Englishing amaga chamapan yankhai nithoi amasung Englishing amaga chamapan yankhai taret ki electoral roll da yumpham oiraga NRC pangthokpa chumgani haina lawi mitop mian cha sing khandokpa haibase the Immigration and Foreigners Act 2025 ki matungina tribunal lama hangdoklaga executive body sing detect tawba detain tawba amari deport tawba yai masigi power si state sinakrabane hojik phawbada mitop mian cha kayana state asida issue oire hairabadi NRC asi pangthoktringai marakta thabak asi adumak paikhatpa yai asigumba state na ngambada leiriba power asi adumak sisinaba yai matang asida korisu oriba state asida hojik thokleba irang asigi law and order asi hana phagat hanba mathau tai aduga mitop sing asi khandokpa yagani karigumba naronda sangsalakliba mitop mian cha sing asi khandok haudaba tarabadi tungda hiram khuding makta aikhoigi mangjaba ngakta oigani hainaso mahakna makha tana phongdokhi thoram maduda guest of honor oina saruk yakhiba maming leiraba demographer Professor R.K. Narendra na hai Manipur da NRC asi tawba yabra natraga yadabra haibase ihan hanbo oina expert committee ama semduna thijinba mathau tai Manipur da Englishing amaga chamapan yankhai mathoida NRC pangthokhi natraga pangthokte haibagi matangda gaurasyamna thakhiba RTI da Register General and Census Commissioner of India na pirakhiba paukumgi matungina de NRC tawkhiba leite hairi loinana census ka mari leinaba che changsingda Manipur gi oina India government na Englishing amaga chamapan yankhai mathoida NRC form lising taramapan ga satruk supna manga pirakhibagi document amadi sel pirakhiba su leikhi Manipur da NRC ta hodrabadi
tungda yamna sathina akaiba kaya ama lakani state asida NRC tawba yadrabadi emsu amasung emskok na sanction kiba go back foreigner gi matang da lenga kaya na thiba accord adu nauhona na ningsing ba mathau tai loina na hariba accord asi matang da Supreme Court PIL ama thaba mathau tare haina so mahakna makha takhi thauramadu da President toina All Manipur Bar Association ambagi President Sakpram Bimol Chandra Guest of Honor oina retired IAS Dr. R.K. Nimai Manipur University ki Law Department ki ISOD Y Premanandana saruk yakhibaga loina na interaction session amasu pangthokhi